Chief Minister Biren COVID-19 positive oire. Manipur da ngasisu miyoi chani ka kuntra manga positive oire. Ahum na laikidre. Manipur ki Chief Minister N Biren COVID-19 positive oire. Chief Minister N Biren ki Facebook account da thagalakiba warol amada mahak ngarang dagi haksang nuwaitaba lok khara khuba kok sikpa tawrakpa dagi ngasi COVID-19 test tawrubada positive oiram khibani haire. Aten ba matam da mahaka naknaruba sing COVID-19 test tokthokpinaba Chief Minister na Facebook account ki khuthang da appeal tawrakle. Chief Minister N Biren positive oidabasu mahak haksang phana leiri hainasu mahaki warol adu da palle amarom da chatliba pung kunmari asida Manipur da miyoi chani ka kuntra manga nauna COVID-19 positive oire miyoi ahumna laikhidre haire. Laichat asidage miyoi chani ka yankhai mapan na phaduna discharge tawkhre. Health Department ki Additional Director su oidiba Department asigi wangangloi Dr. Khoirom Sasikumar mangang na thadorakpa serol aman hai ngasi nauna positive oikiba miyoi chani ka kuntra manga asigi manungda kunganithoi amade Central Armed Police Force dagene pumnamak travel history laitaba miyoi ngaktani haire. Nauna positive oiraglaba sing asi tharaga state asida COVID-19 gi apunba confirmed case lising kun mathoiga sanipan humudra mathoi sukre. Hauzik phawbada laichet asidagi phakiba migi masing lising taranipan ga chamnga maudra humdoi sukre. Hauzik active case ta lising ahunga supna yankhai taret leire. Ngasi laikhidaba miyoi ahum adude Imphal West dage sahi hompurom suraba nupa ama Thoubal district dage sahi humbudra amade humbudra ga humdoirom suraba nupa ani amagane. Laikhidaba sing asi tharaga state asida COVID-19 na sihan khiba migi masing sani ga kun mathoi sukre.